ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯔꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯐꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯄꯨꯊꯣꯛꯄꯅ ꯄꯥꯟꯗꯝ ꯑꯣꯏꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯑꯀꯛꯅꯕ ꯁꯤꯠ ꯃꯁꯤꯡ ꯈꯔ ꯈꯛꯇꯅꯤ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯇꯦꯟꯊꯥꯗꯒꯤ ꯈꯪꯕꯤꯌꯨ ꯐꯣꯝ ꯐꯪꯐꯝꯁꯤꯡ ꯃꯅꯤꯄꯨꯔ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯇꯦꯟꯊꯥ ꯑꯃꯗꯤ ꯗꯣꯛꯇꯔ ꯄ꯭ꯔꯇꯤꯇꯥ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯠ ꯈꯣꯡꯖꯣꯝꯗꯒꯤ ꯂꯧꯕꯤꯌꯨ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 700414 ꯂꯣꯏꯅꯅ 9366 366 898 amadi 9612254 ngasi maktanabiu unabiu adomadongi 10+2 da pass tauruba satri singidama Manipur Nursing Institute Tentha Thobal District Manipur Lengshin Biro AS Dental Care Athopam Bazar opposite DC Office Thobal Hairiba Dental Care asida ya sengdokpa ya satpa ya menba ya tinchaba ya hapa ya braces phaba haibadi ya clip phaba ya gi x-ray asina chingba khudongchaba sing leijari loinana ningthokaba khudingi layingbagi ticket free oijagani akupa marol gi damak 986 3320154 amukdang hana 9863320154 Lengshin Biro AS Dental Care Athopam Bazar opposite DC Office Thobal Tharungi makha tarakpada puduna lakchari ngasigi rashi phal amadi matamatonggi wafam pijari hanbada ngasigi rashi phal mesh rashi miyamna yaba lan chakotpa imung manungi nungaiba nasak nanai gilamda chakotpa pairaki loksing chawun namini puningda jingnaba leiba kokchagani pakhang leisabi singi oina laiyak phagani bish rashi thabak pangani wakhal thokani sel thungi lamda mai pakchaban namit oi Hiram khuding magta mai pakpa oija oithak phangba miyonda laikhiba sel phangba marum pangna chanbiba numitni pakang lesabi singi oina laibak phagani Mithun Rashi mungchat phangba haksang nungaiba marum pangi mateng phangjaba tungi polam yatpada haisingba palamba sel phangani yekna babu ngamjagani pakang lesabi singi oina langtaknaba phathau Kaka Rashi angambana chanbigani Laksingna oija oithak tan bada mai pakadaba amadi kidabana mai pakadaba numitni yetna bayabada yauruganu pakhang leisabi singi oina pungning phathau Singa Rashi ningba khwaidagi hena thumgadaba amadi sandong tan bada kanaba numitni miyamna yagani hiram khudi makta mai paksaba oi pakhang leisabi singi oina ningba thumgani Kaina Rashi mai pakadaba numitni aduna anuba afaba thabak lalol itik hiram khuding makta matang chagadaba numitni akal athaugi lamda arang araki lamda su phangjau haiba lei pakhang leisabi singi oina wa ngangba lui Tula Rashi nathak thongbagi wa taraga thau pangba phagani chading hanthagani mingchat phangjagani mibu pelhanba haigani afa apun yetnabagi lamda chakshilu pakhang leisabi singi oina ningba mapa charoi Bishak Rashi Thajadana oija oithak phangba lamdagi kanaba phangba anauba barmapang phangjaba lengdabalan phangba numitni pakhang leisabi singi oina mari phaba watli Danu Rashi ningba thumgani anauba tharomda pungning changba kanagani ningthina khantharaga pangba thabak tharomda mai pakani Napal amadi nasak nanagi lamda manghalu haibalai cheksina chatlu pakhang leisabi singi oina laibak phagani Makar Rashi Thauna layu akiba thadu amadi marum mapangge wa tabada soidana mai pakchaba numitni wa yamna ngangba amadi yetnabadi mangjagani pakhang leisabi singi oina ningba mapa charoi Kumbha Rashi
ꯍꯔꯥꯎꯕ ꯅꯤꯡꯕ ꯊꯨꯡꯕ ꯌꯦꯛꯅꯕꯕꯨ ꯉꯝꯕ ꯑꯃꯗꯤ ꯂꯦꯡꯗꯕ ꯂꯟ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯅꯨꯃꯤꯠꯅꯤ ꯊꯥꯖꯗꯕ ꯃꯐꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯐꯪꯕ ꯑꯃꯗꯤ ꯂꯝ ꯆꯠꯄꯗ ꯀꯥꯟꯅꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯑꯔꯣꯏꯕꯗ ꯃꯤꯅꯥ ꯔꯥꯁꯤ ꯃꯤꯌꯥꯝꯅ ꯍꯥꯟꯅꯒꯨꯝꯅ ꯌꯥꯒꯅꯤ ꯂꯧꯁꯤꯡ ꯐꯨꯗꯣꯛꯄ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯆꯕ ꯂꯩ ꯍꯨꯔꯥꯟꯕꯅ ꯇꯥꯊꯤꯕ ꯄ꯭ꯔꯃꯥꯟ ꯆꯃꯥꯡꯕ ꯂꯩꯌꯨ ꯍꯥꯏꯕ ꯂꯩ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯌꯨ ꯉꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯍꯩꯔꯣꯏ ꯆꯥꯝꯃꯗ ꯆꯥꯝꯃ ꯄꯥꯁ ꯇꯧꯍꯟꯕ Board of Secondary Education Manipur ꯄꯣꯁꯦꯝꯅ ꯂꯧꯕ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯐꯜ ꯍꯟꯗꯛꯇ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯦꯛꯖꯥꯝꯒꯤ ꯐꯜ ꯑꯗꯨꯗ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ पास तौबगी सांग चाद हुंपु दशमिक निफुगो तरुक यावकी एडेड स्कूल गिना चाद हुमद्रा दशमिक यांखै निथोय अदुगा प्राइवेट स्कूल गिना चाद मरिफुगा दशमिक हुंपु मापन यौना पास तौकी एग्जाम अदुदा गवर्नमेंट स्कूल चहुंगा निपान एडेड स्कूल हुंपुगो निथोय अमसुंग प्राइवेट स्कूल चौंगागो हुंपु तरुक सरुक याखी पोजीशन कुनमंगा लाउथोकी हारिबा पोजीशन अदुदा प्राइवेट स्कूल गी महिरोय निफुगा हुमदोइना लोबंगकी मसिगिसे मथक्ता गवर्नमेंट स्कूल निफुगा तरेट सरुक याबगदा महिरोय अमा फावो पास तौबा याखिदबा स्कूल सु यावकी एडेड स्कूल हुंपुगो निथोय सरुक याबदा स्कूल तरागा तरेटी महिरोय अमा फावो पास तौबा ngamkidi adum oinamak private school chongwaga kunthraga manga exam thakibagi manungda sumnatangi school tara tarekhak mahiroi ama fawo pass tawba ngamkidaba su yauri pangthoki ba high school living certificate examination da lenga ki school pass tawbi sang yamlaba chada yankhai nipan yongna oiki adubu handaki exam asida chada humphugi mathakta pass tawrokba asilenga ki school phajan pagalhansi mission asina mai pakwin haina phongdorokli mathakta thamjariba data sing asi kumna nainarogadi private school added school changdamnaga handaki solenga kina sothai haibasi yana mayek singbo wafamni pass tawbagi sang hantharaga wangle haibadi yai adubu masimun hekta lenga ke school sing fibam phagatpagi wangkhalakpani haina lawbasidi amaromda chumdraba haina khali amaromda lanbasu yai maramdi adult school na lenga ke school pass tawbagi sang heli exam thabada saruk yariba mahiroi sing अदसु यामना हाइसिंगबा मैरोइसिंग फावो पास तोबा याखिदबा यावरि एजुकेशन डिपार्टमेंट असिना मतम सांगना लेंगांगना लाक्तुना थंबदगी हौजिक्ति फिबम फगलिबनि फिबम फगलंगदि हाइबा तारागदि मखा ताना मीटिंग चंगबगी मथौसु तारि हायर सेकेंडरी थाकता लाइबा स्कूल खरादि सई खुदिंगी मिंगचनबदा मैरोइसिंग यामना लाखपना वाथोक ओइरी हंदकिसु अदमक वाथोक ओइरी मरमदि लेंगा के स्कूल सिंगना फर्स्ट डिवीजन दा पास तौपगी लिसिंग अहुंगी मथक्ता ओइकी मसिगिसु मथक्ता एडेड स्कूल गी महिरोय लिसिंग अमरुमसु फर्स्ट डिवीजन दा पास तौरके प्राइवेट स्कूल गी महिरोय सिंगना लेंगा के स्कूल दा लाखतुना महि तंबगी सांग अदमक खरा नेंगबनी अयाम महिरोय सिंग दि गवर्नमेंट स्कूल दा लाखिबा महिरोय सिंग लिसिंग खरा अदुना लेंगा के हायर सेकेंडरी एजुकेशन दा मिंगचनबा थमजिनरकपनी Marasida Education Minister Thongaujam Basudna Kumana Phongdokibada Lenga ki Oja Lising Nipan hena watle Ontokpa Fibam Amada Lay Haina Phongdoki Maram Aduna Hapchinba Amadi Loktokpa Haibasina Tongana Tangpraga Watli Oja Sing Amadi Skungi Poster Kudimak Lokshinduna Anabu Skun Paglansi Misalama Siamba Matoktai Haina Tamjaningi Awat Oja Hapchin School Ama Afabe School Amo Hensi Education Politics Taroka School Paglansi Haibasidi Mission Mai Pakloi Punamang Asigi Matakta Hausi Mahiroi Mayam Pass Tawgi Sangwang Kale Haiba Makoini exam karam na pikibagi haiba Postmortem ama tawthokpa chumme COVID-19 gi laichin laikibana lairik ningthina tamkhide haiduna exam holder nataba pambai mayam sijinaraga exam thakibadu exam phal lauthorokpada sijinabai pass tawre haiba mahiroi ama fawa yawromloi
Lailik supa padana mahiroi mayam ama subject mari da letter set pa yauri masina taklibadi afwa mahiroi puthokpa nattaba pamboi sijina bada saungna sogale ama sunglenga pu makok ngaholaga afwa mahiroi mayam lenga ke school da thorokle haibasi lauri basini matanga sida panjining bawafam di Iskun pagalan si mission gi matung ina hiram kudi makta laiba sakar gi iskun singa si pagalan ba mathok tai exam hall sinda kamdau ne exam tha kisike amadi karamba oja sina kari pangbai sijina bagi haibasu yenghaninge private school gi su amadi adult school gi oina su makhoi ne exam thaiba do niyam chumbra chumdar ba haibasu yenghaninge masini ngasi gi pujarakli ba matam gi wafam